Image PAODAM yengbi ba khwai kibu tam kuma normal tram nok sebolena ngasigi moruba pau pijari Manipuri mahiro kya tongan ba competitive examination singda saru yahanaba thabak paikali haina Manipuri governor laganation phongdokre Opi pambi yalaga war on drugs might park sanctionly haina lobuni hokta ubang kongtokloga popi thanabu honori basi thingba mathok tai haina negation rana haikre Sagola Manil Tautokuna Amadi, Lambi Sengatuna, Lombi Singi, Senaton, Pagana Tabak Nasidi Hokre. Donana 13 stars, YD Amadi, YPFC, Rosat Kre, Brother FC na NFC Bu, Maitiba Pikre. Mapungu Pau, Lovida C. Manipuri Mahiro Kayada Tongan ba competitive examinations sing the Saru, Yahanaba Tabak Paikali Haina, Manipuri governor, Laganation of Pondokre. Wapa Masinga C. Laima Kongda Leba Red Cell Division Sinduna Pangtokiba Cell Pajadaba Mahiro Singhu Apapa College Natraga University Singda Mahi Tamanava Gi Yana Cell Ama Saint Onavagi from the Governor High Kibani Governor Makata and Pono Kibada Naha Singhu Puni Tawatuna Apapa Mahi Masing Panganaba Red Cell Division and Lokat Liba Asi Tagat Ningaini High K Nasi Thom Aduda Maruena Spare Govski Makada Red Cell Division Sinduna Indian Army State Bank of India Amadi Training Partner Ama Oiba National Integrity Education Development Organization Ahumna Punna Red Cell Center for Excellence and Wellness Bishnupur District Hangdoknabagi Matangda MOU Ama signed on K. Hydro project Asi Saliba Sahi Sigi July Hanba Sayolda Hanba Baski Oina Mahiro Yankaida Kosing Tawunabagi Kurung Saba Pangadori. Masida Natana project Asina Manipurgi Sotana Laiba Mahiro Singbu NEET Amadi Z competitive examination Singda Sarugi Hanaba Su Packet Kani Haiki Nasisu Manipurgi Oina COVID positive Oiba Miam the Tenekide Hoki Punkunida Mui Chama Kunito test okay Maduda Mu Amata positive Oiba Tenekide Aduga Naraga Labor me Sibusu Yaukide State Asigi Oina COVID pandemic Sadrok Pari Ngasi Powder Apun Mui Lak Amagal Single Charted Kasani Kun COVID positive oikre myoy lising ani ga chama kunna laikidre ngasi myoy ani COVID naba phabadagi discharge tawkiduna state asigi apunba COVID naba phakibagi masing lak amaga lising kun thama ga subna yak barphu ga manga sure COVID naba phabagi sang na sada maudani pang dasmik nifu mari ni active case da myoy tarak manga lairi Malem gi sinmi numit met amana lakpuda korkom na irisa sing maru oina Manipur Gi Suri Nom Liba Lomi Sing Mapamda Yaolgi Kai Kumna Pirakli. Numit Asiga Maria Lena Irisa Sing Maruina, Loilam Langak Asina, Sudat Piraba Lomi Sinmi Amadi, Miamgi Mapamda Korkomna Tamlak Liba Wapamdi, Malemgi Sinmi Numit Asina, Taibung Pangi Suri Nom Liba Mui Kanup Singi Punsida, Damsing Narakpasapu Amadi, Simi Singi Kusumal, Sumdura Sarga Mui Kuzok. Amana Malem Gilan Tum Kuring Paisinduna, Leheliba Kangon Singu Nixing Hale, Masigi Rodina, Malem Tongan Mapamda, Amadi Lebak Asigi Masi Masida, Sojana Ladiba, Sinmisingi, me Ohendraba, Pivambu, Nixing Hale, Pio Masibu Oheliba Kangon Sibu, Lengak Supli Paiba, Mui Kuzok Ama Amadi, Makoin Sinariba, Lan Missing Nakakunus Tamdi. Aduna, Sinmisingi Nubit Hibasi, Sunatagi Tabak Subag Nubit, Masing Tana. Masing Mastana Subana Tragatavak Toringa, the Asokapan Tokomatamda, Awana, Mekanaba, Sen Kusuman Kara Panganba Pangnaba Pangtopana, the Haina Korkongi Media Coordinator M. Sakhen of Tadrok Sherlon Fondrokli. Sherlos in a Makata, the Lomisi Missingi Punsi Mahing no Nomi, Lyra Hengalakuna, Sugan Balarva, or you say Maning Tamna, Sakot, Sagataba, Manipurgi Semit Adu Indiana. Kauri Seram Metki Badagini Hibasi, Equipuna, Kaminava, Uminava Sangi, Kalipakis in me, sing Amadi, Kusuman Taliba, Lomi Singi, Mangda Laiba, Yaknavasi, Loilam Langak Amadi, Malemi Takta Laiba, Sentangda, Yumpam, Oiba, Senja Tanba, Kunagi Kanon, Animagni, Madamasina, Lomi Simi, our Polomasi, Tangtanaba, Loilam Langak, Asi Hana Mutalaga, Sentang, the Yumpam, Oiba Kanon,
asi muthatpada leibak miyamgi ningtamba porakpa changi maram asina laumi simi miyam punamak amato oina punsinduna loilam lengak maru phangna muthat asi hairi lokpo loikraba popi pambialaga war on drugs mai pangna sangsili haina lobagi mahota hojik state asigi mafam kayada umang koktholaga popi thanaba honari basi hana thingnaba honas ba mathau tai haina Manipur Pradesh Congress Committee gi President K Mahesan phongdrokli kongba maru da lining thau pureiromba angom salai lupna sinduna pangthokpa sajibu thagi aroiba usilgi thoram amada kongba marugi akoibada Sathkiba Uthabagi Thoramda, Wafamasi, Megasan and Pongokivani, Thoram Adula, Mahana Makata, Duna, Hokiva Sahi Kara Sida State Asigi, Umang Kotolaga, Popi, Havagi sang Asi, Nomagi Hengalakli, Masigi Mahiwena State Asida Savi sang Hengalakpa, Kusemgi, Ikang Amadi, Isauka, Topagi, Matakta, State Asida, Draki, so was Hapu and put it directly. Pure Masida, Langak, war on drugs, Satariba. Ni haiduna media da advertisement gi mawongda kaktada thabak tawba asina haiba issue asigi warosil porokpa ngamdre maram asina lengak asina thamoi sengna thabak tawba matam oire amadi myambu umangkanba myamna su umangkanba matamda asobu thawang loba ama sangi haiki amromda lengak na start up ta khallaba beneficiary amada lengak na pi loan pikhidaba aduga mari lenana hangmu wang amada megasandra makhata aduna State asida paliba lengak asi sentum gilamda asuki matik phim soklawa lengak amani masina maram oirga lengak na bank singda sel thamba ngamdabana lengak na tongan ba scheme gi makhada loan pinaba khallaba beneficiary singda bank singna loan pidawgi thodo asi nomo hengalagli masigi mathakta state amadi center da paliba BJP gi double engine gi lengak asina naha kayabu thabak piba yauna oiroidaba wasakya sakhiba adu nasi phawba thabak oina onthokpa ngamdri maram masina awonba Manipur amadi nahasingbu thabak piba ngamba lengak ama lehenaba miyamna Congress Party da thajaba thamba mathau tare haiki loinana nasi pangthokhiba sajibu thagi aroiba sinbagi thoram asina lamdam asibu hena sakhatpa amadi laiminariba purup singi marakta su hena nungsi chanaba ama purukpa ngamlagani haina makhatana mahangna phongdokhe Lising yang kai thabak pigini haina promise tawgibodo adugi achouba promise tudi lairadra battalion amani khakkawa IRB ngasi bak haidoktriba this is for the last 5 years sahi manga haugiba BJP gi government adu daiduda mi lising amani khakkawudu bak thabak oina piba ngamde onthokpa ngamde sarkar ase paisa yaudraba adigumba sarkar ama oire haibase Tabak kau mayam haiduk tabase masih yang clear evidence mana. Ado masih tongan ba milising kerak kau bubak haiduk pengam daba sarkar se masih yang na koi defisit taraba adagi overdraft kaya rak taraba sarkar do aduni masih koi mang da tariba naharol sing tabak piba adagi ladiba solution mayam ama porak pa haibasidi BJP lengak na koi across the nations Leba state mayam sing the PGP promise failure. Central government the PGP promise failure. State government the PGP promise failure. Congress Sarkar natana Congress Sarkar halakanda Manipur ki naharul singda PGP tongan ba different business activities, different koi ki tongan ba entrepreneur activities. Masi Congress ki laba matam dada masi parra singi naharul sing hawriba mayam sing se ahong ba porok pun natana Kaksing Assembly Constituency MLA Mangnam Rameshona Kaksing Puwari Gasagon Naduna Lay Haina Launariba Sagolam Malil Tengtokuna Amadi Lambi Sengbatuna Lomi Singda Lorok Anirak Loktuna Semilon Pagat Anabagi Tabak Lokotpa Hokre Nasidagi Hauduna Sagolam Maril Tengtokpa Amasung Lambi Sengbatpa Hobagi Matangda Rameshona Hai Sagolam Maril Lase Kaksingi Puwariga Mari Rainaba Ising Lambi Ama Orbita Natana Loko Lasida Layriba Low Pari Samarom Asigi Lomi Singa Low Uda Lambigi Amadi Isingi Awabakaya Mayok Ba Asina Maram Oeraga Nasi Kaksing Kulen Laurel Local Sagolam Maril Lambi Sengwat Luka Kusam Naduna Lambi Asi Nauna Sengwat Pa Hovni Yamnamak Maru Oikrava Ising Kong Asina Asima Semjil Labadi
lau pari samarom asida laurok anirak lopa ngamduna laumising gi semilon soidana phagat hanba ngamgani khali khong asina mapung phana loisilaba amasung lambi amaga sengbat pirbadi lakol asigi laumisingna lau lokpada wariba laurok ani taunaba honabada isingi awaba mayok nariba adusu kohonba ngamlagani hainasu mahakna makhatana phongdokhe Porompa DC Road Puluna Tamnabi Pandamda Paint and Reuse the West Haiba Hiramda Solid Waste Management Drive Amangasi District Administration Impal East na Impal Art College ga khusam na pangto kare Bitumun Barrel Koilas Drum Singda Impal Art College gi mahiroi kuntare na asang aman gi mafam ama ohenaba upami sing thanabagi ga mari leinaba laising yektuna Porompa DC Road pu hena pasanaba amasung miyamda awareness pinaba Koilas Drum Singda upami sing thaduna DC Road ta thamgadori hairi jogi raja gokhong thang guite laikhidaba sahi samga yankairom subagi nixing throm ngasi sosampurgi muleveng YMA hol pangtho khare thorom duda district aduda khundariba jo county hul singh chip singh donglen NP kipgen Phungpi Haukip People's Council Songhang Union Sithalau Council Amadi Phiamphu Phungpai Organization gi myoising saruk yakhi Raja Gokhok Thang Gui Kai Khumlo Utpoina Kangsi Samo Yankherak Yeiki Madugi Tungda Thorum to the saruk yakhi Khunimakna minute ani to mina leptuna Prathna su tawki Thorum saruk amoina folk dance su utki Gumja listing amaga chamapan yankhaida pokhiba aduga listing ama chamapan marphunipan da laikhidraba Orion Club ki founder member oiramba maibam koibi maiteibu nixingduna sikhong GP level na Thobal district ki khongsang da saba koibi kaithel ngasi ningthemsa sana yaimana athoiba mithung oi na saruk yaduna sanga khre thromi saruk ama oina athoiba mithung na lusingduna laikhidraba m koibi maitei gi nixing nungbi gi Maikum Hangdoktuna Miamna Laisu Katuni Kaikum Woodki Athoba Mitungi Warol Pedana Sanaya Mela Koibi Mate Matamamada Mahaka Yamna Nakna Luina Tinak Pamani Mahak Nadam Asiki Kongsang Kungang Asida Natana Manipura Leminariba Mui Kunimak Masamo Pava Tinjang Kajang Daba Mating Leba Senunda Sakwatpa Mapam Ama Ohenabagi Wakanon Senba Manglan Ama Sakatan Bamio Mani Tasheng Harabada Koibi Maitei Mapung Pava Yalo Amani Haiba Yai Haina Sitaki. When I do Mapung Primak, when I do Sakat Padasov Yamanaba, Adumba, Malevi Sakat Lamida, Soria Wagamba, the Pau, singing with Wakalan Silva, Manglan, Radumba, music. When I do the part of the way, the Fum Popa, Adumba, Saturn, Pivan. Dice launcher send me punhat aduda sumdaba profil koran sumdaba so to silakpa adum mayama lekpa sumda sumba yoro she le pa kilometer kana kilometer three adu masi hai haregasu atamadam dugi parle lenga aktuga Parle lenga kuna jathe ba thoron thosel thoron komita yani ke leba dumba yaw lokchi lega shu lepa ka du kuna edu gi sengo sar pagi asum lambi san chin ni ba de to min ba ya to lam shoi le ni ani kali masi season wat pa de ni shu fi masi pa de The Kanglei Park Art and Culture Research Center Sinduna Kuntrang ni thoirak suba Ipa Imagi Numit Thorom Pangtokre, Sawan Terra, Lokrapum, Lekai de Leba, Nainasang Community Holder Pangtokiba, Thorom Aduda, Poire, Lamrol, Mera Paibi, Apunba, Manipuri Vice President, Solai Sem, Memsa, All Manipur Women Voluntary Association, President Yung Kaibam, Kunjarani, Yauna, Toanba, Mui Kaya Sarugyaki, Pangtokiba Thorom Adugi Matanga, Wangalanduna, All Manipur United Club Organization, Amukogi President, PH Nando Luangna, Ima Ipa, Masak Kanglaba. Matamda iramdam masak khanglakadai mahorol dagi hauna standard laba sanabi kaya ngasi gi mirolna akawbagi rolnungda
तिरहनखिबगुम तौरे सही लिसिंग अनिगी पुवारी लेजबा इपा इपुगी थौना फबगी इपा इपुदी थौना फबनी मणिपुरी नुपी थौना हाइना ngasiगी मिरोलना सिंथारिबा असि खुदुंग इल्लगा चटपदी ngamlaktawagum tawri mamangidadi wangangdana thabakna talami adubu hojikti wajautama ngangba thabakti yaudre aikhoigi khunai asi kannana bahonabada aikoi isa isana lophadraba thodang sing lominasi haina phongdokhi se school khara lei angang semba koza aphabani ka angang lai haina bahona moda building sagapa machu momentation bedonda wakan thadaba sumbagi monga akoi ngasi la ine poirei tunga machan bi laisnagi nuksine bi waidudi khangre ba chatkhreba ningon jago chali bi bi lising ma khodakta surgical strike oina fara chatseba nang ningon jago se kai no kamai to khangero hodi pakhang leisabi luhongi ba mayam da parga takata parga surgical strike to jabeta luhong ba chama pakhang leisabi fa ba kai ne luhong bi kai na khangdi halkane akoi ni isa khangda sum chakiba ami ne to sum takiba Sama khangdi ya horum dugi akoi khare gapti basic khare gapti lei gadabne ba akoi Mapurogi mayumda singningai oba mongda laikhidrabi samom ningol ningthaujam ongbi singkhai nganbi gi misigi achumba langla puthoktuna mara leiba mioi charak piu haina singkhai nganbi gi mapam lamdam oiriba arongi miyamna rally chatkre rally adu ngasi nungthil pung ahumrom taba matamda misi asiga mari leina sengpyo jesina arongi club amadi mara paibi singaloina punna sinduna pangthokibani singkhai nganbi gi mapam gi mayumdagi haudaga arong nongai khongi mafam kaya phauduna satlaba matungda singkhai nganbina singnaningai oiba mongda laikhidriba khodak awang lekai gi mapuroiba bijandogi yum mapa phawa satki adubu rally aduna khodak yorokpa matamda rally lakliba singda pau phaunaba warobadagi bijandogi lekai miyamga ngayak muknaba thoki muknaba do wari sanaduna yanaba prop tuna rally makhata na satki khongchat aduda singkhai nganbigi misi asumba langla langjin puthou mihat padandi piu postmortem report miyam da sino haiba kholaw kya su lauki haukiba tangkuni panda media da lipa mayungi hayudi bijandu gi mayam bana ai isabu sari lebini hayuna media da san pakthok pi badu ai pamda de tasin pamo ai penjati sidagi ai yumdagi lena mache ba sulaitaba ai jadubu mahak sari lebini hayuna media da man phongtok pi pa dusu ai thamoi sena penjade adugo lena postmortem report asi ekoi JCM di munganu police singa khoi janabda tang kunipan punte phauki manungda postmortem report asi pigin habne du ngasi phawa postmortem report asi khoida sengba nana si pibidri malmaduna misi sigi matang da mapa aina thamoi sena hajin wudi government side tegi asengba misi asigi asumba postmortem puthokpiu aduga athu matamda postmortem gi report pibiu pibideba ta pibideba phawdi makhal makha kya ge khongjang lepaletina sangsingni haibasi mapa amoina mapa ge side gi mindai puthamda Manipur Government Higher Secondary Lecturers Welfare Association ki President Laimayum Ishorjit Sarmana phongdrokpada 100 lecturers singi tentative sanitary list sama thokliba asida asoiba kaya ama yaure masi semdok piu haina phongdrokli makhatana han phongdrokpada primary wajadagi secondary phawbagi ROP da asoibadu cabinet ta puthoktuna atuba matamda semdok piu loinana hangdu leiba vice principal amadi principal gi mafam sing su mention binaba haiba wafam kaya su magna phongdrokli iram da Manipur Artists Association sumang lila kangrupna lakliba megi tang amadagi nipan phawba lila sarba ngamloidori wafam sing asi palace compound imphal la leiba party ki office ta co-professor okram kunjo yauna pangthokiba paw infam amada secretary ningombam tomara haikibani magna haikibada lila kanglup asigi artist amagi imungi mioi ama emergency oina ana laing satpa maramna lila kawiramba praja punamakna ngakpinaba haijari hojik mak asi lila kanglup phuding mak asi lila kanna sanaribanina artist ama wide basu yadaba tanja oibana
khudongchadaba si mayoknabani lila kawbiramba punamakna office secretary ga makhatana pau phawinaba hairakli office ta lakbiraga office secretary amtang unabiraga natraga pau faunabiraga tang wari saran binaba aina print amadi electronic media gi thangda mayam punnamakta tahan wapam masi thamjabani masigi damakta punnamukna ngakpiu hojik matam masi ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯀꯥꯡꯕꯨꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯩꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁ ꯑꯃ ꯅꯦꯛꯇꯅ ꯑꯩꯈꯣꯏꯅ ꯋꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯂꯩꯇꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯁꯤꯖꯟ ꯑꯣꯏꯕꯅꯤꯅ ꯂꯤꯂꯥ ꯀꯥꯡꯕꯨ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯒꯤ ꯂꯤꯂꯥ ꯁꯥꯟꯅꯕ ꯆꯠꯄꯅ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯑꯥꯔꯇꯤꯁ ꯑꯃ ꯋꯥꯏꯔꯒ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯋꯥꯔꯧꯕꯤꯗꯅ tang amadagina may tang nipan pawba si aikoy hanak kawramba lilasing si sanaba mamjaroy dore haidana print amadi electronic media gi kuthangda mayam pumnamakta Juvenile Association gi law inkhol gi lottery hayang megi tang amada lawani haina trombudu karima khudongcha da khardagi megi tang tranga numajing nimit ki nuktil pung ani taba matam da waina lawrgani haina Juvenile Association kaksing makha lekai gi president gi serol phongdorokli opposition gi apunba presidential candidate ama puthokadra habi matang da Odisha gi chief minister amasung Biju Janata Dal gi chief Navin Patnaik na haikibada madu gi warep lobo leitri mamangi presidential election dadi BJP na NDA bu sawat ki parliament ki house animakta MP kunmathoi leiba BJP na vote ki sang sada ahunga dasmik kunga kunthaga ni thoi oiri party asina BJP bu sawat labadi July da pangthokadriba presidential election da BJP na maipa ku ga sa chauna lei Parliamentarian Saturday ka humdraga taruk amadi legislators lising mariga chama kunna India ki president khanabagi electoral college haribani opposition party singna joint candidate ama presidential poll gi puthokpada Trinamool Congress DMK Shiv Sena amasung Telangana Rashtra Samiti gi achoba daita lai hairi India ki Vedantana send $1 billion ani ga dasmi ma adagi ahum phawba fund raise dawnaba bank singawari sanari amadi India ki ahanba chip maker ogedori hairi Taiwan ki Foxconn ga loinana tawminagadaba plan asina $1 billion kun invest dawno thorangli Vedanta's global managing director of display and semiconductor business ki Akars Habbarna haikibda India ki mafam punamakta financial banking relationship lay makhoi wari sanari lowpari chamri ga subna manga Vedanta na theory sahi trangma dagi kun phawda investment gi sada tara dagi hena phalkani thajai haike sanabagi pawda Tentha Khongbal Welfare Association na sinduna association na sigi playground na sathariba TKWA Trophy 2021-22 gi ngasi sanakiba ahanba match da 13 stars YDA amadi YPFC panjal sanaba ngamdana draw oikre ngasi yani suba match na Brother FC na NFC pu panjal ani amada maithiba piki Brother FC gi panjal animak akonna match hor pagi minute ahum amadi tramari sankibani aduga NFC gi panjal duna KS sanamachana match ki minute kunga satpada sankibani Hauzik aroibada maroi pawamru pijari Manipuri mahiro kya tongan ba competitive examinations singda saru yahanaba thabak paikali haina Manipuri governor Laganeshna phongdokre Opi Pambi yalaga war on drugs might park sanctionly haina lobu hokta ubang kongtokloga popi thanabu honoriba si thingba mathok tai haina Legasundana haikre Sagola Malil Tauthokuna amadi lambi sengmatuna lobu singi senatron pagna thabak nasidagi hokre Loinana 13 stars YDA amadi YPFC to sakre Brother FC na NFC bu maithiba pikre Nasigidi image problem sandok saba matang se lojere myambu amkhana khurumjari